ngasi nungdaram phone ki ba tuan basi phone singdigi maroi ba pausing khungachraga ma'am da share tawjige ahanba maktada ma'am nungai ba pawma ma'am da share tawjige ma'am wi wakhal su phone dok piro drugs controller na approve tawraba matuna vaccine ani market ta fangani Rajesh Bhushan hauji chathariba COVID-19 vaccination program asigi ani suba tangkak ki oina Bharat ki Prime Minister Narendra Modi yauna state punama ki chief minister sing COVID vaccine kapthoklaba yai haina pawgi likphun amana hairi paw sina makha taraduna Union Health Secretary Rajesh Bhushan gi matungina India government na emergency use ki damak approve tawkhraba COVID-19 vaccine ani Covaxin amadi Covaxin drugs controllers of India gi ayaba phangdrabadi market lakhiroi haina phongdokre Union Health Secretary gi matungina drug controllers of India na vaccine manufacturer ani asidagi darkar leba data sing ni kipa adu ningthina yengsilaba loinana approve taraba matungda vaccine ani asi market phonglagani haina su phongdokre haina pausna makhatari makhasa tharakpoina topa pawa manam ex MLA laisom ibomsa laikhidre kaisam thong kendra tam anirak MLA oina thaupuram kiba ex MLA laisom ibomsa apokpa el tomba singa kaisam thong laisom lerekta leiba asi masagi anaba amana maram oiduna ngasi nungtul pung ama khre helakpada langol da leiba sija hospital da laikhidre ba si masagi sei humdraga manga rom sukre matam khragi mamang na COVID-19 positive oibadigi Delhi ki Ganga Ram Hospital layengbagi thabak chathabadagi phibam phagatuna yumda tholaktuna lakhi masigi matungna ngasi numit ninigi mamang digi masagi anabamu horakpadagi sija hospital admit tawduna leng satharakibane hospital asidagi phangba pawgi matung inadi COVID-19 positive oiraba matungda ma ke haksang lang sokpadagi haksang sontharakpagi maram oikhi lungs na basigi phibam henjilakpadagi ngasi lekanaba ngamdana laikhidabani hairi panmayabadi ma Manipur Legislative Assembly gi mikhalda tam anirak taragani thoi kaisam thong kendra gi MLA oina kaduna miyam gi thabak taromkhi mangna MLA oidringai gi mamangna Manipur Sarkar gi Commissioner Kamlo Secretary gi thoksu purami haina pausna makhatari makhasa tharakpoina yamna nungaitaba paw amana moreda workshop amada sakhangdabasingna nungmai kapsinbada miyo ama sire ama sogle more kaithel famna khidre ngasi nungthul pung 12 minute nifur rom khare helakpa matamda more ward number 9 da forest gate manakta hangba Mazibur workshop ta sakhangda bukhulai paiba miyoi khrana khanghauduna nongmai kapsilakpadagi workshop adura thabak toba miyoi ama sire miyoi ama na sokpadagi more hospital pukhatuna hojik laikatnari thaudo adura laikhidraba miyoi adudi more ward number 9 TN Haijang village tagi thangmilen goite sei nifugamanga kawi thaudo adura soklaba miyoi aduna moirangi kwakta adagi hojingna more ward number 9 da leiba golba sei taraga mapal Timizudin kawi hari makhoi anina workshop asigi mamang na lairingaida gypsy amada lakpa miyoi anina nongmai kapsilamani hari thaudo adura laikhidraba thangmilen goitegi nongmai maru singna panbadagi khudakta laikhidabani hari aduga gulwas na mahaki ye thangba faiganda nongmai maru ama panbadagi shokhibani hari soklaba gulwas hauzik primary health center moreda laikanari thaudo thokphamdagi phangba pawgi matung inadi nongmaina panduna soklaba thangmilen goite numiyungba matung pung 12 minute 10 rom tarakpada more PIC da hek pukhalakpaga laikanaba nangdana laikhidabane police tagi phangba pawgi matung inadi thangmilen goitegi khudangda nongmai maru ama palaga ya-romda phaodokle loinana ye thangba thabakta maru amasu palaba matungda ye thangba puksepta phaodokhi soklaba gulbas makhatana layengnabugi damakta more primary hospital dagi Imphal refer tawkre haidi thaudo thokphamda more police station gi kangbu ama laktuna thijinbaga loinana case nama register tawkre haujuk phawbi oinadi miphamipun gi pawlaitri haidi nakalamaramda nongmai kapgi thaudo asigi matungda more kaithel kaikhi makhatana kaithel phamna khidre dukan sing thonglona kre more police na more border town amadi akoibada patrolling satuna akanba section bagi thaba lakhat kre haidena su pawsina su makhatana phongdorakli makhacha tarak poina topa maruiba pawkhranamo tha amagi matungda bosem gi secretary amadi examination controller hapkhre board of secondary education Manipur bosem gi
tha amarom supna hangduna lerakpa secretary amadi examination controller gi pham ngasi Manipur Sarkar gi deputy secretary education s oiribi Vidyarani ayek pamna thokpa order amana thoktuna yemen sinkhre ngasi thokiba order asigi matungina board hana sahi marirom joint secretary oina thau puramba Dr. S. Mangoljaw Singabu Secretary in charge oina hapkhre loinana board asida hana deputy secretary oina thau puramba handakta joint secretary ka khiba L Mangi Singabu controller of examination oina hapkhre order thokpaga loinana thabak puba hauna basu khankhre amaromda deputy secretary education S. Vidyarani ayek pamna ngasi thokiba order amagi matungina bosem da hana secretary oina thau purambi Dr. Sithung Mary Thomas busu DM College of Commerce the Associate Professor oina transfer tokre aduga bosem da hana examination controller oina thau puramba takhelakpa Tiken Singabu Mekola Gulab Higher Secondary School principal oina thau punaba order thokre haina sunga sifong giba sifong sing phongnarakli atopa pawamana pause sing mitai meyekta on thoknaba miyam gi mifam pangthokani milal Manipur da phong liba pause sing asi mitai meyekta on thoknaba miyam gi oiba mifam ama mitai irol iyek loina silon apun balup milal kanglai pakna sinduna lakliba January 19 gi ayuk pung 13 tapa matamda Zem Hall Impala pangthokani hairi mifam asida irol iyek pu matam kyagi mamangdagi sen chongjaduna thawai hapiramba ahalaman khwai punamakna hairiba numit asida saruk yabiduna thoramasibu mapung phanbinaba milal hairakli milal amadi lebak miyam yauna honarakpadagi ngasidi mitai me asi MA fawa tamba horakle maramasina hairiba mifam asi tawdaba yadraba khongthangni haiduna milal na pangthoknaba sinbani hairiyanasu pausinasu makhatana phongdorakli makhasa tarak poina lusilak poina topa maruiba paukhra namo maitai pangal singna khundari bagi school sing mapu panbaga pangkhak oina lairamlei committee lainga ki school phagan hansi mission mitai pangal singna khundari bi school college singda all Manipur Muslim Development Committee amasum all Manipur Muslim Student Union gi thawmi singna haktheng na yengsulubada school ayamba mapu panbaga pangkhak oina lairamlei haidi seirol sina makha taraduna Laingwaijing Primary School, Khelakong Ahanbi Primary, Madrasa, Nungai Nala LP, Madrasa Amadi, Lilong Kunau Girls LP, Madrasa School Singasigi, Headmaster Amadi, School Development, Management Committee, Hakheng Nana, Unaba Fanglaktre, School Amada Laigitaba, Laipam Tokpa, Material Sing Leremdre, Headmaster School Development, Management Committee Amadi, Contractor Singapung, Nifunipan manungda committee da lakadabani matungda lakpa wakat lauroi hairinasu pausinasu makhatanasu phongdorakli adoga myam pause hujiko ina di matang sa lusinjarage ado anobo I pau hek lakpaga myam da update pijarake myam du phonga minrasi pause lusilak poina myam da atien ma pau masang ngatang hapsaramge ngasagi more gi thakdok gi matang na myam nungmaina kapsilamana miyu ama laikhitre amana sokle habi matang duda atopa sipong singda phongba ahen ma pau masang ngatanga myam da hapsaramge Cookie Civil Society singna Thangmilen Goitebu Nongmaina Kaptano Hathiba Thaudu Adubu Condemn Tauba Sirol Amathokre Hill Tribal Council Moregi President KSO More Broki Vice President KWUN HR Moregi President Amasu More Youth Club ki Presidenta Puna Sahi Tauduna Thokpa Sirol Aduda Ngasi Numidang Pung Taruktagi Hayeng Numidang Weram Pung Taruk Fawa Pung Kungamarigi More Bazara Total Shutdown Su Kaurehena Phongdorakli Haba Pawmusu Ngasi Phongba nungdaram gisi phong sing de phongnari myam and thank you.